Manipur News Channel dagi video amta update tawjage ngase ayuk phongkibase phongda January gi tang 12 da maruiba pawkharada police officer amada pamdaba thawong sataki haiba Assam Rifles na yakidre atopa pawmana CNB AR personnel police ta sinana khankre CM pawmosa khaina pajarake hanbada tha asigi taraga mapanna Imphal More lambi gi khudeng thabida leiba Assam Rifles check post ta thokiba thawdo adu logi matung ina Assam Rifles ki personnel adugi mathakta legal gi oiba action lokhot keni haina minister nongthoma berena phongdokre du atopa amana mo yaripo ki SDPO Miss Anupamna makpu khudeng thabi check post ta phusaibi gi thawong sadaki amasu molest to ki haina wakatliba du yumpham yaudaba aranba pawni haina Assam Rifles na phongdorakli Assam Rifles ki serul aduna makhata na phongdorakpada khudeng thabida leiba Assam Rifles ki public vehicle check post adugumba thogdok thokiba leite saliba tha asigi taraga mapanna mahusagum check tawbigi thabak sataki numijungba pung anirom tabada angauba masugi tata sumo ama moreirom dagi lakhi gari adu scan tawpham dagi hendokpada natana check tawnanaba ngairiba gari kaya dagi hengatuna changsilakhi matam aduda AR gi personnel sing gari adu Kambaga loinana makhoigi sak taknana bakhangan ki hairi loinana gari gidama scan tawpham lan thoktuna gari mayamdagi hengatna laklibano haiba wafam sing thamki phijam setpa nupa singna ngak senduna lakhiba nupi officer aduna mawong saraba wangang sizinaraki thawong adu check tawpham adu nan thoknaba hotnabani haina singnabaga loinana gari adugi manungda singnaba polam sing yoromba yai haibigi thajaba lakhi Assam Rifles ki personnel sing na kayarak hana haizaduna masak takna ba haibada nupi aduna masak takpagi mahut lanmi sing adu da wang pang tawbagi thabak satharaki ai kanano khangbra haibada singba wafam sing phongdoraki PK Pande kauba rifleman amana ma ki thawong adu sathabidana ba amadi mafam adu da photo kaptana ba khangan ki adum oinama wafam adu tadana satnabigi wangbada photo kya kapki mahakna ngaksok thekpa amasum power uthokningbagi thawong satharaki adum oinamak security force na check tawbagi thawong adu mateng pangbina ba haijarakibani haire nupi police officer amasung mahapu ngak selakliba personnel sing ado phijam selakhi loinana khulaib yaromkhi atopa squad amatta yaudana lakhibane nupi officer adu da taragani thusuba AR gi commandena haunobi matung ina haijaki loinana 13 suba Assam Rifles headquarter nasu operation ama purakna ba khangalakhi adu moinama nupi officer aduna mahapu athingba pikiba personnel adu puthoraktuna maki khungup singdokna ba haibaga loinana lale haijagadabani haiba wafam thamlakhi hauzik Republic Day lakpaga mari leinana National Highway aduda akan mamiyeng sangduna section thorong lokhot pekhatlibane khulai yauba civil dress ta lakpa haibisi lalhaubagi irang leiba mafam asidadi khudong thiningai oiba amane loinana mangjongna makhoi lakani haibagi wafam khangalakhibasu leite haire Miss Anupamna Myanmar da changluraga matung halakhiba aduda kari polam purakibage natraga singnaba polam sing yauribra haibadu yengsinbagi mathau tai mahakna Myanmar da changlubagi video footage singsu lai mahakna official oiba duty tawki haina wakatliba adu maki asoiba amani haina su pawsina makatana phungdorakli